ngasi numidang waram phongkiba toan Manipuri sifungsing amasung thokiba thodo wathokisingdagi maruoibi ipausing mayamna thamjagi ahanbada go to village ihan hana hawdokhiba Imphal West ki laphufa teragi komla khongda hawjuk phaw thaknabi ising phangdre kumja English aniga kunga nipan ki May amad Manipur gi Chief Minister N Berena Imphal West district ki laphufa teragi komla thongda lengang ihan hana hawdokhiba go to village mission mafam asida hawkiba sahi taruklom asidagi ngasi fawbu khul asigi miyamna thaknaba afaba ising phangdana leiri haidi khul asigi miyamna thengnaribu khudong sadaba sing asigi matangda komla khong gram panchayat ki ward number 4 gi member Nasimuddin pawmi sing phungdorakibada sothaduna leiriba lamdam asigi khul sing sakot hanana balenga na go to village mission komla khong gi konuma ground ihan hana hawdoki mission asi hawdokpadagi hanadagi thengnarakliba awaba sing koklagani haina khunja singna haramki adubo mission hawdokhiba sahi taruk helabasu komla khong amasum akoibada leiriba khul singda thoina ahongba lakpa udri thaknawi isingi matana water supply department scheme kya pekhatuna toti ising phonganana ba pipe tinglabasu ising tharaklagani haibadu ngasi phawa ising tharakri mafam asi Imphal Torel na fauduna sielabasu Torel asigi ising asi sizinabada khudong sadaba maramna ising leiduna sizinari amaramda khul asida government primary school amakhak leidiba sisu oja amakhak leibana salaiba ngamdana leidi khul asida mahairoi lising amarom leidiba si thangnaba khul singda mahai masing tambasali high school gi oina mayang Imphal satuna mahi tamli analengi lamdasu kilometer tarulom lapna satuna sakmaijingda leiba community health center leyangli Laingak Pangliba Haibabu, Uzawala gas connection Karasi Mangare, Housing for all Gisu, documents in Tazin Krabasu House of Hawgi Oinati, Pangbaletri, Nomagi Suraga Manama Sing Taduna, Shell Talibu Kunjasing Asibunung Shibiduna go to Beles, Haudoki Begi Kudong Sabasing at the Fong and Bihuana, Langaki Punising Shlakli. Amarom, Salan Tong the Hang Liber Relief came the Lady Bamio Sada, Marfugumapan. Laina amana tragana amana naramba thinari ising isawno mayu mekai thumjin khibadagi relief camp na sangjafam lauduna leidiba miyoi singa si Imphal East ki medical office CMO Dr. L Indira gi lusing makhada free medical camp pangthokpa matamda relief camp asida leidiba miyoi singa sigi manungda sada marfugo mapan laina amana tragana amana naramba thinari masi ising isawno piba saithingi haidi Imphal East ki Kurai Salanthong the Hang Liber Relief Camp the Lady Bamioi Samaga Kunganitoi health check-up Tawuda Mioi Samaga Mapal Laina Makal Amanatragan Amananaramathana Kiadi Nari Bamioi Singi Marakta Kemashi the Lady Ba Nupa Yankai Nupi Humdraganitoi Naramatinaki Aduga Kemashi the Lady Ba in Kalakliba Taragamari Angang Ahuni Aduga Mioi Taret Amadin Naram Kiti Haidi Naram Liba Laina Singasigi Manunda Humdraganithoi DM gi laina da miyoi kunganithoi HI and da miyoi kuntra Feber da miyoi mapan lok thungba da miyoi mari unsa gi laina da miyoi kungamanga AGE gi laina taraga mapane haidi pausna ngasi gi CMO gi medical team adu Khumalampak Youth Hostel Anida SDRF gi botong duna mapam adu sangsin duna free health camp su makhatana pangtoki mapam adu sangjafam lauduna lairamba miyoi samaga kuntra ga nipa layengki haidi CMO Imphal East District Dr. L Indira gi report amagi matung inadi lairik yengbam laikai gi relief camp oina lairiba Salanthong da pangtokpa free health camp aduda punna miyoi samaga kungani thoi health checkup tawbada miyoi samaga mapan makhal ama natragana amana narama thenaki makhogi mathau taba ana leng ningthina pangtoki hausiko inadi thoitokna mi painingai oidi haidi amaromdana Chuchampur gi Khumujama maitai laikai da kaithel phamnaba Honarama Miyoi Sing Police na Fagatri. Chuchampur District ki manungda leiba Khumujama laikai da kaithel phamnaba Miyoi Sing punsinduna leidi haibagi pau phangmadagi police ki team amana mafam madura sangsinduna miyam adu takthokre haidi Manipur Police Control Room dagi phangba pau gi matungina haujumaki oinadi mafam madura leiramba Miyoi Sing loina takthokraba matungna mafam madura leiramba Miyoi kunga mari wangpang tawna ba phajinki adu mainam phajinki ba Miyoi Sing adu PR bond thadoki haidi Chuchampur District ki Khumujama area da pamdaba thodok thoktaraba makhatana mafam adu akhanaba police team ama thangkhre police team aduna mafam adu loni yadaba thabak singama dilam khopsilakpa miyoi sing Supreme Court ki guideline matungina tan khai ki haidi panba yabadi
Khumujama Maitai Lekai si mamang sahi me ahumdagi hogduna tholakhiba kangluk irang aduda mafam adu leiramba Maitai sing loinamak mafam adu thadokduna lanjenarakibani. Amaromdana security na Kangpokpi amadi none dagi khulai kya fagale. Kangpokpi District Police amadi taraga taruk suba Assam Rifles ki apun batim amana ngarang Kangpokpi District ki Sakul Police Station ki manungsana leiba wakanda thibu humagi thabuk sa thabada masing yamlabu kusuklai kaya fagat pangamle haidi. Police tagi phangba pauna hai phagalaba kusuklai sing adudi magazine ga konana 7.62 mm gi AK-56 rifle ama magazine ga konana 9 mm carbine ama magazine ga konana 9 mm gi country made pistol ama Indiana saba 4 mm pistol ama IED ani Morocco tear smoke shell ama 12 bore illumination round ani inch 2 gi motor illumination bomb ama inch ani gi motor smoke bomb ama CMG bayonet ama 1A gi tube launching taraga marini hari atopa thaudo amada none police amadi taruk soba Assam Rifles ki apun batim amana ngarang khongsang amadi awang kul gi marakta leiba tamlok tagi yamlag khusuklai kya amasu fogat pangamne hari hagalaba khulai singadudi magazine ani ga konana carbine machine gun ani magazine ga konana 9 mm gi pistol ani magazine ga konana 32 mm gi pistol ahum revolver ama Chinese hand grenade ama IED gi Vintage grenade base ama detonator ama nungmai maru taragani thui amadi communication radio set amani nakalamoromda National Highway 37 amadi National Highway ani dagi pochai purakpa gari sani ga yankhai ga manga amadi humdraga mari security gi akanba section thoranga loinana Imphal tamna yorakre masiga loinana security gi section thorang lokhatpa oina tungan ba mafam chamaga taragani panda set point sing hangdokhiba ga loinana singnaba miyoi humfuga mathoigi mathakta wohang pongsathaki mifami pungi pauti lekhidi haina Manipur Police Control Room dagi thadorakhiba chirol amada khangalakli amaromdana entrance test ta aranba tawbusing losinduna kankhatuna makhalamatada sijinakhiba yaroi desam University na nauna pangthoiba entrance test asigi aroiba result thokringaida aranba tawura sinariba khudima serak pigadabani masigi mathakta lotsinduna kankhatuna makhalamatada yasinakhiba yaroi haina Democratic Students Alliance of Manipur Desam ki sirol aman haidi sirol sinhai Department of Education Manipur University na department asigi PhD gi candidate khara launabagi damak April 18 da QET pangthoktuna numit asimaktada candidate tara eligible oide haina notice thoklaba matung May amada notice ama amuk thoktuna candidate tara ga mathoi amagasu eligible oide haba notice ama amuk tholaki Seolosin hai Deshamna Manipur University ki authority entrance asibu pangthoiba department asigi mathakta inquiry tawinanaba ayiba sirol pisinduna haisaki lob asina haijabagi matungina miyoi ahumna saba inquiry committee ama semduna thajilamba matungda hana pangthokiba QET gi process khudima gakthatpaga loinana authority order ama amuk thoki hairiba entrance test asi amuhana pangthoknanaba university ki order thulakiba asina takpati mamangda Department of Education pangthokiba admission test aduda aranba tawkhre habani maram aduna inquiry committee gi matungina aranba senariba khudima teaching non teaching staff university ki rules ki matungina amuhana asiguma thawdo asi thoktanaba serak pigadabani senariba mipung khudima miyam khangna university nauna pangthoiba entrance test asigi aroiba result thokringaida aranba tawbada senariba khudima serak pigadabani masigi mahutta losinduna kankhatuna Makhal amatara yasinakhiba yaroi haina Desam gi Secretary General Manipur University Council na section 1 thanakli amaromdana isingda bolero tasinkhibadigi miyoi mari sokli ngarang ayupung wapalom taba matamna Jiribam headquarter digi kha pangna JT road phauduna Borobekra bazar pot yonana bisatpa bolero pickup gari ama Lalpani bazar manakti accident thokpaga loinana gari adu isingda tasinkhibadigi gari adu tongduna lakpa miyoi mari aso apanakre Garida purakpa pochai ayamana amma anda thokre hari pausin hai Borobekra bazar tukan phamba miyoi marina Jerigat Kasar Assam dagi Bolero pickup gari ama hire tawduna JT road lakpa matamda ising isaw thokpa maramna lambi gi nagyeta ising thumba madi lambi phatabana maram oiraga khudong thiba thawdok thokhibani hari gari edu ga loinana miyoi mari adusu ising da lukhi adu bukhudakta manakna pokunja sina ising da song thaduna miyoi mari adu bukanki Kona bolero gari edu JCB sijinaduna lakhatki gari edu Kutu Das koba driver amana thorakpani hari amaromdana
Nong kana suraba yai. Indian Meteorological Department ki report matung ina lakadoriba numit nini asida Manipur yauna awang nongpoki state singda akan manong suraba yai hadi. Report asigi matung ina kha thangba peninsula ki saruk singdasu akan ba nongsit ka loina nong suragan hadi. Amaromdana security na kulai kya fogale. Security force na sadakiba operation na kulai kya fogat pangamkri hadi. Ngarang su Tamenglong Battalion Assam Rifles Kangbuna None Police Station ki manungsanba Talok Village ki akoy ba mapam singda sadakiba operation na kulai pai ba singna losinduna thamlamba nongmai tare jauna kulai kya fogal haidi. Fagalaba kulai singadu None Police Station na khushina kre haidi. Amaromdana sakhangdaba singna IIT ki staff mari fakre Senapati District Police ki manungsanba Mayang Khang Ningthau phamda leiba Indian Institute of Technology IIT ki staff mari masakhangdaba kulai pai ba singna nongmai sindo na faadana pokre haidi. Press the Pomba Pau Matu in the Taudo si Tasi Amagi Numidang Pung Nipan Makairam Taba Matam the Tokibani. Paduna Pukrabi staffs in the Dugi Maming Sailendra Kumar, Zikisan Kumar, Rasni Saranjan Amadi, Amit Mishra Kawi, Makoi Mari IIT Security, Barrack Lading Ada Sakandava Singaduna Faduna Pukivan Hadi. Taudo Dugi Matun Shanapati Police na case Malakot Kibagalo in a Faduna Pukribasing Adugi Kungul Libi Tabak Sataba Hokri Hadi. Amaromdana Dongyangi sarukta kuki militants na left na bunker kya sagalakli. Kaksing district ki manungsana sugunu amadi seraw na singba mapam singa si hausik yam na ing na singa laywa mapam ama haibado wadi. Adobo sugunu ga lo na ba Susampur district ki mapam krada kuki militants na left na anoba bunker kya sagalakli. Masi drone thagatu na yengba matamda khangmangam nakibani hadi. Pausi na pangba pau ki matung ina di hausi kuki militants na left na bunker kya sagali ba mapam singa si Susampur district ki sugunu ga lo na ba Dongyang Hengken laloi phai amadi nga kauksing phau gi paring asini hari ba mapam singa si kuki militants na bunker kya mathang left na sagalakpa si drone gi footage ta uba phangmani karigi damak ta kuki militants na left na bunker kya sugunu ga Susampur ga lo na ba Susampur gi saruk ta sagalakli ba no hai ba si anabu hang amo oi pau sinai Haujiki oinadi Manipur River ising imai suona sia libanina koki singna sugunu romda lansilaktun attack to bhamrai adubo bomb puba drone na singba sisinatun attack to rakadra haibagi singna ba lai haidi amaromda relief camp da lairiba singda sana thanaba polam sing fongankre ising sauna masa gi mayu mai kai thamjin khibadagi laifam laitabadagi Imphal East ki tuan ba mafam da hangliba relief camp singna sangjafam lauduna lairiba miyoi singda Imphal East District ki DC na lusingdana ngasi seng sak thaknabi ising amadi atai mathau taba polam sing yenthokre polam sing yenthokraba relief camp sing adudi Nagaram Tangkhul Avenue Duilalen Namdulong Phabam Larik Yangbam Laikai Kairang amadi Ragairong hairiba mafam sing asidani ising isagi phibam phatriba phaw loinana masa gi mayum hanjinabagi kudung sab leitriba phawba relief camp sing asida leiriba miyoi sing sana thanaba polam sing amadi atai mathau taba polam sing makhatan adumak district administration Imphal East ki miyeng makhada piki gani loinana free medical camp na sing basu pangthokuna analeng gi thabak chataki gani hairi panba yabri handaki ising isau sinamara moiduna Imphal East district ki miyoi rising kuntraga mari ga sahum isauna sawan badana tana isau sina khul laikai kungani thuram sawan kre loiduna puna relief camp taraga tharuk hangduna isau sina suwalaba miyoi kya changjafam lauduna leidi amaromdana sawombung kabai khunjauna indigenous pillar yungbagi lampi babu Federation of Haumina thagat pafungdorakli Iramdamasiki yellow fruit singi apun basaktam ngaknaba Federation of Haumina indigenous pillar ama yungnaba sawombum kabai khunjaugi thaupaida haijarubada harauna yabirakhibaga loinana khunjasing su sogatbiki loinana haukiba megi tang kun go homdoida thaupaina Federation of Haumigi thaumi singda ayabi pibagi khuyek piraba sirol ama kusinakhi masigi damakta Federation of Haumina ngamkhai leitana sawombum kabai khunjaugi thaupai bu thagachari haina Federation of Haumigi President Sapamja Jadu Manina Press Thokpa Chirol Aman Haidi Federation of Haumina Kuntak Amadi Kunkad Ladiba E Mari Yexalizing Punsinduna Pari Puridi Tanatana Yadra Musulmana Oivi Apun Saktama Sagatun Hali Yellow Furup Singi Marakta Apik Pak Masung Yamzadra Bakaya Magi Masagi Saktama Masum Hak Mahandana Bahona Kiba Sindagi Kanana Haudang Loda Yaraktabagi Tanza to Laki No madi apik purup singsi asaba purup singda
matamna amadi namduna tinsin khituna furup adu malemda lairammi haiba phawba mami taraktabi ya haidi serol asin hai adumakna yellow furup singasibu kanna indigenous pillar asi yungna ba thorang paikhalakani nung asi district khudimakta khinna bagi pandam federation of haumina thamli indigenous pillar asi yungmoda yellow furup singna angama mateng pangbina ba haijarakli loinana gp number 9089982879 dr hera kabui vice president of federation of haumi da mating pangbiu haidenesu pausna makhatari makasa trak poina to papaumna arunachal pradesh da bjp amadi sikkim da skm na amuk hana lengak paira yari arunachal pradesh da bjp na thangna ahumlak suba tam pairagani sikkim da na chief minister prem singha tamang lusung sikkim skm na amuk hana lengak paira yana ledi arunachal pradesh ki punasit humfu amadi sikkim gi punasit kuntragani thugidama assembly mi khal hawkiba april 18 pangto ki bagaloina ngasi state ani isiki pot masing tv gi thabuk sathari arunachal pradesh ki oina mikhal mamangda lamba amat yaudana bjp gi merep tara mai pak lehna da pokrabani merep tara adu gi manung state asigi hawjik se minister oiriba prema kandusu ama oikibani ngihaki mamangda phangba pau gi matungina arunachal pradesh ki apun visit humfu gi manung sit nifugo humdoi bjp na mai pakre aduga sikkim gi oina apun visit kuntragani tu lebigi manung da hawjik phawbuda sit taragani panda skm na mai pakre madi adu hawjik koina di meyam pau sumatang sa lusinjarage masu meyam punana update ngaminasi